Loyalam E-PAO tabi bakutima po hitram susmitana namitangi po pizari aham dapat headline. Tha asigi kunmathoi hogadoriba Parliament session da Manipurda Makha Tana President rule thamba yauna tongan ba anauba bill nipan Puthoknaba thorang tawkhre. Search operation chathaduna Tampaki district mangadagi nongmai marfu amadi lalhoba kaya phagakhre. Juchampurda security force na cookies wa lalhoba fana bajang silubada cookie nupi sing na talakhre. Tha asigi kunmathoi dagi hogadoriba Parliament session da Manipurda Makha Tana President rule thamba yauna tongan ba anauba bill nipan Puthoknaba thorang tawkhre. Tha asigi kunmathoi dagi hogadoriba Bharatki Parliamentgi monsoon session da Manipurda Makha Tana President rule thamba yauna tongan ba bill nipan Prime Minister Narendra Modi gi lengana Puthoknaba thorang tawkhre haina Deccan Herald ki report amana hari. Report aduna hai Manipurda hatuna atno balengak ama sembagi mahota President rule tha taruk amaga Sangdoknaba yai. Parliament appropriation bill oina Manipurgi inkumja disingani kunmanga kuntaruki demands for grants Puthoknaba amadi Lok Sabha da chahi asigi February 18 da introduce tawkhraba matung select committee na yengshilaba income tax bill disingani kunmanga su Puthoknaba yai hari adum oina mak Parliament ta Puthokadaba bill sing asigi oiba tentative list amasu thorang tawkhre hari hariba tentative list sing aduda Manipur Goods and Service Tax Amendment Bill Lisingani Kunmanga, the John Vivas Amendment of Provisions Bill Lisingani Kunmanga, the Indian Institute of Management Amendment Bill Lisingani Kunmanga, the Texas Law Amendment Bill Lisingani Kunmanga, the Mine and Minerals Development and Regulation Amendment Bill Lisingani Kunmanga, the National Sports Governance Bill Lisingani Kunmanga Amadi, the National Anti-Doping Amendment Bill Lisingani Kunmanga Yaurabayai Hari. Search operation chathaduna Tampaki district mangadagi nongmai marfu amadi lalhoba kaya phagakhre. Manipur Police Central Army Police Forces Army amadi Assam Rifles ki kangbuna ngasi ayuk anganbada Tampaki district sing haibadi Imphal East, Imphal West, Thoubal, Kakching amadi Bisnupur district ki tongan Mipham sing da chathakiba search operation da sakhangdaba khutlai pabi sing da lochenuna thalamba oigani haina thazaba tongan ba makhalgi nongmai bomb amadi khutlai kaya phagat pangamle hari. Manipur Police Headquarter da pangthokiba pamishinga unaba amada Manipur Police ki officer singna phongdokibada ngasi ayuk chathakiba operation aduda AK series rifle manga insas ahum SLR tarataruk trainer atre rifle manga pistol tara manga carbine ani rifle mapan SBBL ball action tarataruk anti riot gun ani ZPPC ama DVBL ama ball action gun taruk 2-inch mortar ama punna nongmai marfu taruk grenade mapan 7.62 live ammunition chaniga kuntaruk 3 live ammunition chamaga marfu dara 9mm ammunition taret 0.32mm ammunition mari HE mortar cell taruk tube lancing ani IED mari extorted magazine nifumathoi amadi wireless handset taruk ni hari Manipur Police amadi security force singna lamdam asida ingtapa amadi santi hanjilaknaba miyoibagi punsi amadi lanthum ngak shenaba lokhalakpa khongthangi sharuk ama oina khulai sing asi fagabagi thabak chatharakibani hariba khongthang asida Manipur miyamna su mapungfana sogat piyu amadi Manipur da ingtapa hanjilaknaba honabada Manipur Police amadi security force na pakhalakpa thabak singda miyamna mateng pangbiyu haina Manipur Police ki IGP intelligence ke kavifna miyamda appeal tawki Ningsing bayabadi mamang thagi tang tara humdoi amadi tara mari desu state asigi Tampaki district singda security force na chathakiba search operation desu tongan man nongmai chahumga kun amadi atai khutlai sing phagat khibani madugi matung tarakpada tha asigi mari desu Chuchampur district desu security force na masing yamluba khulai sing phagat pa laikhrabani Chuchampurda security force na kuki zolal hulu phana bachangsilubada kuki nupi sing na talakhre Chuchampurda Lanmi ki fizo setpa cookies walal hobal lup singi Lanmi singna phongna aphaba makhal ki khutlai paiduna chatpada security force ki kambuna ubadagi fana bachang siluba matamda Mipham adugi nupi singna athingba pirakpadigi fabangam khidre
Adum oinamak ngasi amadi ngarang tampaki tongan mafamsingda security force na chathakiba operation da lalo lukharagi lanmi sing yauna miyoi kaya amadi tongan mamakhalgi nongmai marfu yauna ate khutlai sing phagat pangam khrei Thodok asigi matangda pauchi asina police amadi maikei kayadagi phangba paugi matung inadi ngarang numidang Chuchampur district ki Mall High area da khutlai paiba kuki zogi lalhauba singna phone khutlai paiduna chatpa ubadagi security force ki kanguna miyosing adu fanaba operation chathaki operation adu da khutlai paiba miyoy khara faki hairi Thodok adagi pau hek tabadagi maikei adongi nupi sing thomjilakhibaga loinana security force ki kambuga akan mamongda muknabagi Tanja adu lauraga security force na faduna thamlamba naha ani nanthokuna chengki Khunja nupi sing aduna village volunteer sing security force ki kambuna fana ba hotnare haina lawbadagi masing yamlaba nupi sing thomjilakpaga lunana numidang athengba phawbada maikai anida muknabagi thodok thokhi Lunana maikai adongi miyamna tier mai thabaga lunana mafam kayada lambi thingbagi khongjang changsengki tungda nupi sing aduna security force ki kambu adubu mafam adudagi tanthorakhi hari Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Apunbagi pangal sagatuna chap chana thengnaminaba changi haina phangdokhrei Lamdam asida chahi lisang sitna thamlakhiba draconian law ama oiriba APSPA asi malemgi lemaidigi muthatkadabani haiduna haukiba chahi lisingani Subnamari ki July 15 da India lenga ki lanmi singna leishilaba Kanglagi Nongju thamba gekta ima tarani thoina fi thongdana changsin ki bakhongjang adu ningsingduna ngasi anti repression day haina konumamangda leiba lamyan basanglenda pangthokhrei Observation Committee Anti Repression Day lisingani 15 na sinuna pangthokiba thoram aduda Social Activist RK Ranendrajit Observation Committee gi Chairperson Khangembam Anandi UCM gi President YK Diren UPF Manipur gi Advisor Advocate Lesang Temcha Dumanina athoiba mithunglen sing oikhi Thoram aduda Manipur gi tongan mamafam singda leriba CSO singi luchingba sing amasung miyo kayana saruk yakhibaga lonana English ngani shop number ki July 15 gi khongjang changsin beda yakhiba laikhidraba mutum ibem hal soibam momon leima amasung Laitam ibotombi gi photo da miyam hailei katuna ikai khumnaba utki loinana minute ani tumina laptuna awaba phongdokhi tungda laikhidraba ima ahungi imung manungi miyosing amasung ima mapanda achamba khudol piduna ikai khumnaba utki Thoram aduga mari lenana observation committee gi chairperson Khangembam Anandina haikibada matam aduda Manipur lengangna APSPA asi Manipur gi segment taruk tagi lauthokhi Lonana Kangladagi Assam Rifles to Lothoki, Masina Matam Adogi outcome. Hauzik Makha Tana lamdam asigi assembly segment Taretagi, Apspa Lotolabasu, Tongan Mama Pamkayada Apspa lady. Aduna India Lengana Apspa asi Manipuri Lotokadabani, Hauzik Iramdam Munmagi Lebak Kaibagi, Ngak Tokpak Namdabagi, Santan and Manipur Tawoi Dabagi Isu Mayam Amat Lagni. English Ngani Kolumdagi me Ahundagi Cookie Singna, Maite the Landarakiba asi, Stel Engana Tinghodaba asi, India Lenga ki aronba agenda ama leibugum tawi haiduna leiriba phibam sing asi thengnana ba ekhugi apunmagi sakti ama sagat bachangi loinana thauna leina lingjel manana thengnamina bachangi haiki Koki volunteer singna chandelagi hijack tawkhiba JCB ama mafam khangdre AR da wakalabasu tabidre Chandel district ki Chakpi Karong subdivision ki manung chanba kanan kuki bilas tagi kuki volunteer singna hijack tawkhiba JCB ama hauzik phawba putho haibat yadre Assam Rifles tawakalabasu kari amata tabidre Kuki singna chathariba thawong asi akan mamongda condemn tawi haina Chandel naga People's Organization na thadorokpa cherolamana hari Cherol asina makhatana haribana thodok asi chahi asigi February 5 gi nunthel pung 2:94 tabada thokibani namit aduda kuki volunteer sing aduna Chandol Pokpi village tagi MK Ramkanmi chothe kauba amagi JCB ahum DX vehicle number MN04 CO677 asi hijack tawraga pukhibani adubo hariba gari adu kuki amasung maite anigi marakta thokiba kangloki irang adu yamna kalingai matam English ngani kolomjagi me ahumda Assam Rifles na Haibizang camp tagi fagat khibani adubo valid documents sing ulaba matungda thadorakhibani adubo hariba gari adu amuk hana kuki volunteer kanan kuki village ki manakta thoduna chalingai da hijack tawraga pukhibani thodok asigi matangda
19 suba Assam Rifles report tawrabasu haujuk phawa action amata lokhatri amasung gari adu recover tawba leitri hairiba thawong asi law and order da chawna akaiba piba khakta natana civilian singi right asi violate tawbani thawdok aduna gari asigi asengma mapu asigi summit londa chawna awaba piba tanatana public safety da su nungnangba ama pokhalei maramaduna district administration amasung law enforcing agency gi maikedagi hiram asida miyeng changbiyu haina phongdorakli Koken kuki khulga thangnana leiba law pari taruk rom law uba changba ngamdana leire Imphal West District ki manung chana sangai thel ganana leiriba longa Koirel area gi local sing handak chahi gi oinadi mapungfana law pan bagi thabak chathabang ngamlei adubu longa Koirenga thangnana leiriba Koken kuki asiga thangnana leiriba maitegi law pari taruk rom law uba ngamdaduna hojik leiri hari pauche asina phangba paugi matung inadi Koken kuki khul asi longa Koireng sangai thel park tagi changsilaga leibani hairiba mafam asida maitai singi oina law pari taruk rom lei hairiba lawpham sing asi Manipurda tholiba irang asina maram oiduna English ani kolhomdagi me ahumdagi hongna lawpham sing asida changba ngamdaduna leirakhibani hojik Manipurda tholiba irang asi kharamakhai safarak labasu hairiba Koken kuki khulga naknana leiriba lawpham asidi changba ngamdabadagi law uba ngamdana leirakpani loinana hairiba local asi law uba ngamnaba security na ngak senbagi thabaksu hojimaki oinadi paikhapa leitri hari Chuchampurgi Sadar Hills area dagi lanjena rakhiba IDP sing nauna saba yumsingda hongjinba hokhrei In kumja lisangani kulhomjogi me ahumdagi hona Manipurda tholiba lal asi tapna nemtharakhiba galunana Chuchampur district ta masamasagi mayum thadoktuna lanjena raktuna tongan ba relief camp sing da changjafam loduna lerakhiba Chuchampurgi Saron Hills area dagi lanjena rakhiba IDP sing nauna saba yumsingda hongjinba hokhrei hari Pau asina hai Chuchampur Kendragi MLA NGO sing amadi local community organization na achoba thodang loduna yumsing adu shakibaga lunana ngasi nongmani gi mamangdagi hona IDP sing na nongna saba yumsing adu da changduna laiba hokre hari hariba yumsing adu sariba mafam sing adu Chuchampur Kendragi MLA na katpaga lunana Wi-Fi Baptist Church Association VECA na fan puthokna sabani hari Amaromda nauna saba yumsing aduda IDP sing na leirabasu hakstal gi mathangda piba yaba mathau taba thabak sing mapung fana lokhatkani haiduna District Family Welfare Officer Dr. Kholi Sania Monikana phongdokhrei mahakna phongdokhibada mafam aduda mobile medical team sing thaduna regular oina health checkup sing tawbaga lunana immunization mental health counseling gi mathau taba sing adumak lokhatkani haiki ningsing bayabadi Manipurda president role gi lenga asina chahi asigi December tha phawgi manungda IDP sing tangkak ahum thokna masa masagi mayumda hongjinba hotnagani haina IDP sing da thajaba pikhibani Mahairoi nupi macha ama mafam khangdana mangkhrei Kwa Kaithal Mayai Koibida Leiba Sisu Nistani Kentanda Class 10 Tamlibi Mahairoi nupi macha ama mangkhrei Mafam khangdana riba Mahairoi asigi mamingna Pema Cheren Chezang Apopa Lahakpa Chezang Kawi Khagem Pali Panthakdagini Apopi mamana Maitaini aduga mapana Arunachaldagini Singja Maichinga Makha basketball ground maya dagi mangkhraba matung iroi loiba oina Nagampal da ukhi madugi matung mafam khangkhidrei kanagumba singna thengnarabadi mobile number 9774625543 natraga 9366662850 da pau pibiu hairakli Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Arabada marueba pau amuka hana pizari Tha asigi kunmathoi dagi haugadoriba parliament session da Manipurda Makha Tana president rule thamba yauna tongan ba anoba bill nipan puthoknaba thorang tawkhrei Search operation chathaduna Tampaki district manga dagi nongmai marfu amadi lalhoba kaya fagatkrei Chuchampurda security force na cookies do lalhoba fana bachang silubada cookie nupi singna talakhrei Matang asida Loyalam E-PAO na namitangi pau bibil lezari tabiri bakhudimapu amuka hana kurumjari